Hello Mayam video no ba mapura lecture ado Mayam ai hojik se ayuki light up thagen torambani ko ka de ludre ngasi no ala pa no piti ta duga kona lura ga na ko ado Mayam ngasi video se samyang minasi kari tharo hai no tibida kari tharo hai no kari yenge hai no o apati yenge hai ba apati yenge ise chaklo doi di apati chaklo apati saklo 저거 샤도 이러다 마친 마사신 apati 타와이 시니 machaso hojik TV ngahagi ngani aduga hadakti chahi ama makhai phabagi hidak kapada ko ahom kapae khutta ma aduga makhongda ni kapae ba ko ado masasu sarum kara numini room sarobadagi ko ningai na pura aingonda som nappa laibiduni adona video so som nambado ngamde ba Mayam ai hojik se ayuki chak thokba su loire akhoi de ayuki chak se su pung taret makai manung da chak se thongba loi doine santhebi su tiffin da chak pura chatle kango hapaga adamaina ko aduga baba su dukan chatpa matamda pung dipan makai manung sum chatle aduga tiffin da chak hapaga dukan da sum chai ayambana ko aduduna nganna chak se thongdokba loi ba ko ado ngasi se samsulu ge tawrambani ado ayuk tu no piti ta ado luru draba na nongma le nongma dwa sum lu ki ba ko lu ki habiti purnima ge mu lu nongala thursday muta thursday gi mu ko lu dwa matang lu man thana nara ani no piti marak to ni nong se yamna nganna luru draba aduga chakung ga kangjang basisu samse yam yang na napsan bani thaw ngau bo khot pa dmai taw do aduna ngasi se Heingang ni Mela taw ri ba ko Heingang Mela do su chalu ge na taw ni inaksuna abani na ngasi se on cha thorasi haina ko aduduna ko ka setup na sum rujarage cha ka thom boloi ga ina adumaina amuk napsan gi ni na tan bagi ko ado Mayam aina yamna nungai ba shampoo ma su use taw we ba ko sum tawraga lai ase shampoo se engon da su yam chana jabdo oi Mayam ase shampoo sina dandruff lai basu fan gani aduga scalp infections to gi sunga thok pi doine ba ko ai Mayam da su share taw jaram ge Mayam asigi nature sure gi jong shampoo sini ina sum asise use tawraga lai ba ko yam su nungai bdo oi aduga asina dermatologically tested products su oi banina sam da su kem sok pado oi ba ko aduga asigi shampoo sigi kana bahara ga de sam khong su yam phajana sengtho gani aduga sam khong su kalhan gani sam su healthy amadi shine ohen gani ba ko Mayam asigi shampoo se regular use ki oina su yamna safe oi sulfates amadi parabens gi su free oi gani Mayam hojikti samgi problem se mipuna maksum face tawnaram gani aina thajai ai samak suni samse yam jaram ba samni adobo sumki enki khanghau de sumai malik salakani hai bise ko ado hojikti macha Mayam hogala su samse sang manadamne sumli aga sum uye ba ko aduga hojikti samse su yam kelak pado oi banina chemical yaw ba shampoo se use to bi da ba ko Mayam ai su hoji samse luna ba taw sara age ba ko Mayam asida open stop hai lai basida press taw tuine ba ko ai so se samse chola laga lutho urage amla ke ba ko doga smaina lai re shampoo se aduga Mayam asise hair follicles so manung yauna nourish taw gani healthy scalp so ohen gani Mayam lori ko luthokpa aduga Mayam asigi nature sure gi jong shampoo se herbal ingredients da semi haibadi amla aloe vera neem sikakai arita amadi baheda se Mayam se yawi sembada ko aduga Mayam ai hose samse kabo kanghalage sam selection manusu loire mamang da khara le ingai duga emo angang yawra matung da samse yam ken khre doidi amuk ena lik khre ba ko Mayam hojik samsu kange aduga sigi shampoo se madam su inging laura nu shibido oi akhoi luba loiraga sam kheng labu su oi de pipe de yam mo laga nungai bido oi ba ko yamna nungai bani Mayam su try tawtraga di try tawbiyo aduga best result phangna bagi damakta akhoina nature sure gi jongtel hair oil do overnight taibiraga thambiraga nongalaga nature sure shampoo sina lubiraga di hena best result phangbado oi gani aduga regular use tawbiraga su akhoina dandruff laiba gumba du su loina fahandoine ba ko ado Mayam khwai phaba amana dermatologically tested product oidoine ai description da link hapcharamge Mayam su changaga purchase tawbiro ado Mayam ngasigi video se samakha ta na yengminarasi Mayam khoi loina hojik Heingang Mela ge bage lotion ba loire ba ko
ꯑꯗꯣ ꯅꯛꯁꯟꯅꯛꯑꯕꯅꯤꯅ ꯑꯩꯁꯨ ꯑꯁꯤꯒꯤ ꯄꯣꯂꯤꯁꯇꯔ ꯁꯨꯠꯁꯦ ꯁꯨꯝ ꯁꯦꯠꯂꯦ ꯑꯉꯥꯡꯒ ꯌꯥꯎꯔ ꯆꯠꯇꯣꯏꯅꯤꯅ ꯐꯤ ꯐꯖꯕꯒ ꯁꯦꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯥꯒ ꯁꯥꯕꯅꯦ ꯑꯗꯣ ꯆꯥꯛꯁꯨ ꯆꯥꯊꯣꯛꯑꯦ ꯄꯨꯡ 9 ꯇꯥꯔꯦꯕꯀꯣ ꯅꯛꯄꯅꯤꯅ ꯌꯥꯝ ꯉꯟꯅ ꯆꯠꯄꯗꯨꯁꯨ ꯇꯜꯂꯤ ꯃꯆꯥꯁꯨ ꯌꯥꯝ ꯀꯨꯏꯅ ꯇꯨꯝꯃꯒ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏ ꯃꯥꯁꯨ ꯂꯣꯏꯁꯟꯕꯤꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯐꯝꯗ ꯌꯧꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯌꯦꯡꯒꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯑꯝꯇꯒ ꯇꯨꯡꯂꯛꯄꯒꯤ ꯂꯣꯏꯔꯦ ꯒꯥꯔꯤ ꯇꯣꯡꯉꯨꯔꯁꯦ ꯍꯥꯏꯔꯣ ꯒꯥꯔꯤ ꯇꯣꯡꯉꯨꯔꯁꯦ ꯌꯦꯡꯒꯦ ꯋꯥꯎ ꯀꯥꯏ ꯃꯥꯏ ꯐꯟ ꯆꯣꯡꯉꯕꯁꯦ ꯎꯕꯗ ꯏꯁ ꯂꯝꯕꯤ ꯃꯁꯥꯡ ꯑꯃ ꯀꯞꯄ ꯂꯥꯛꯑꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯉꯒꯦ ꯑꯗꯣ ꯏꯁꯩꯁꯦ ꯊꯥꯔꯝꯃꯦ ꯌꯥꯝꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯚꯣꯏꯁ ꯑꯣꯚꯔ ꯁꯨꯝ ꯇꯧꯖꯔꯛꯑꯕꯅꯦ ꯑꯗꯣ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯂꯣꯇ꯭ꯔꯤꯒꯤ ꯃꯦꯂꯥꯅꯤ ꯄꯣꯠ ꯆꯩ ꯁꯨꯝ ꯑꯉꯥꯡꯁꯤꯡꯒꯤ ꯑꯅꯤꯈꯛ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯣꯠꯐꯝ ꯄꯝꯃꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯒꯤ ꯁꯨꯃꯥꯏꯅ ꯆꯣꯡꯅꯕꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯗ ꯅꯥꯟꯊꯔꯛꯅꯕꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗꯁꯨ ꯏꯁꯤꯡꯗ ꯍꯤ ꯇꯧꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯒꯤ ꯑꯁꯦ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝꯁꯨ ꯇꯧꯅꯔꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯅꯝꯁꯤꯟꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯜꯂꯤ ꯎꯕꯗ ꯑꯩꯈꯣꯏ ꯃꯆꯥꯗꯤ ꯑꯃꯨꯛ ꯄꯤꯛꯏꯕꯅꯤꯅ ꯃꯥꯗꯤ ꯑꯁꯤꯗ ꯃꯄꯥꯅ ꯄꯝꯃꯒ ꯌꯦꯡꯉꯦꯕꯀꯣ ꯃꯥꯁꯨ ꯑꯁꯤꯒꯨꯝꯕꯁꯦ ꯀꯩꯝꯇ ꯇꯣꯡꯕ ꯈꯣꯠꯄꯗꯣ ꯄꯤꯛꯏꯕꯅꯤꯅ ꯇꯣꯡꯍꯟꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯐꯟ ꯆꯣꯡꯉ ꯅꯥꯟꯊꯔꯛꯅꯕꯁꯦ ꯑꯩꯈꯣই ꯃꯆꯥ ꯌꯥꯝ ꯌꯦꯡꯖꯅꯤꯡꯉꯦ ꯑꯁꯤꯒ ꯆꯠꯁꯤ ꯍꯥꯏꯅ ꯃꯅꯦꯗ ꯃꯈꯨꯠ ꯊꯤꯟꯖꯔꯤꯕ ꯑꯗꯨ ꯃꯅꯦꯅ ꯄꯝꯃꯒ ꯃꯌꯥꯝ ꯁꯅꯥꯏꯁꯦ ꯌꯦꯡꯍꯜꯂꯤꯅꯤ ꯃꯥꯁꯨ ꯌꯥ ꯀꯥꯔ ꯌꯦꯡꯉꯦ ꯑꯁꯤꯒꯤ ꯃꯊꯛꯀꯤ ꯃꯤꯀꯤ ꯃꯥꯎꯁ ꯑꯍꯨꯝꯁꯤꯅꯤ ꯃꯥꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯁꯦꯀꯣ ꯂꯦꯡ ꯈꯣꯠꯅꯒ ꯂꯩꯕꯁꯦꯀꯣ ꯌꯥꯝ ꯍꯔꯥꯎꯖꯩꯑꯕꯀꯣ ꯑꯗꯨꯒ ꯃꯥ ꯊꯑꯣꯏꯅ ꯐꯟ ꯆꯣꯡꯉ ꯁꯥꯟꯅꯕꯗꯨꯗꯤ ꯃꯥ ꯀꯤꯖꯩꯌꯦꯕꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯂꯩꯍꯜꯂꯒ ꯃꯄꯥꯟꯁꯤꯗ ꯂꯦꯞꯍꯜꯂꯒ ꯊꯝꯃꯤꯅꯦꯕꯀꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯆꯥꯒꯁꯦ ꯆꯥꯎꯔꯛꯑꯦ ꯊꯥꯖꯗꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯝꯕꯗꯒꯤ ꯃꯦꯂꯥꯁꯦ ꯇꯣꯡꯅꯕꯒꯤ ꯃꯦꯂꯥꯒꯨꯝꯕꯗꯤ ꯅꯠꯇꯕꯅꯤꯅ ꯂꯣꯇ꯭ꯔꯤ ꯉꯥꯛꯇ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯂꯣꯇ꯭ꯔꯤꯁꯨ ꯁꯥꯟꯅꯔꯒꯦ ꯍꯥꯏꯅ ꯂꯣꯇ꯭ꯔꯤ ꯃꯐꯝꯗ ꯆꯪꯉꯛꯄꯅꯦꯕꯀோ ꯑꯗꯣ ꯂꯣꯇ꯭ꯔꯤꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤꯁꯨ ꯁꯨꯝ ꯐꯩꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯀꯩꯀꯥꯡꯁꯨ ꯌꯥꯎꯋꯦ ꯒ꯭ꯂꯥꯁ ꯀꯩꯀꯥꯡꯁꯨ ꯌꯥꯎꯋꯦ ꯄ꯭ꯂꯥꯁꯇꯤꯛ ꯂꯣꯏ ꯁꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯤꯗ ꯅꯝꯕꯔꯁꯤꯡ ꯊꯥꯔꯦ 50ꯒꯤ 2 ꯊꯥꯗꯣꯏꯕ ꯆꯥꯝꯒꯤꯅ 5 ꯊꯥꯗꯣꯏꯕꯀꯣ ꯍꯧꯖꯤꯛ ꯂꯣꯇ꯭ꯔꯤ ꯎꯪꯕ ꯍꯧꯔꯛꯑꯦ ꯃꯌꯥꯝ ꯐꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯂꯛ ꯌꯦꯡꯉꯁꯤ ꯑꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯗꯥꯎ ꯌꯥꯒꯟꯗꯦ ꯑꯩ ꯊꯥꯕꯁꯨ ꯀꯌా ꯇꯟꯖꯩꯌꯦꯕꯀꯣ ꯑꯗꯣ ꯅꯝꯕꯔ ꯑꯩꯈꯣꯏ ꯑꯃꯃꯝ ꯈꯜꯂꯒ ꯊꯥꯃꯤꯟꯅꯔꯤꯅꯤ ꯀꯅꯥꯅ ꯐꯥꯎꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯃꯨꯛ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯁꯨꯃꯥꯏꯅ ꯃꯦꯂꯥꯗꯒ ꯁꯨꯃꯥꯏꯅ ꯂꯣꯇ꯭ꯔꯤ ꯀꯣꯟꯒꯤꯒ ꯃꯌꯥꯝ ꯂꯥꯛꯑꯝꯃꯦꯕꯀꯣ ꯄꯣꯠ ꯆꯩꯁꯨ ꯂꯣꯏ ꯐꯩꯌꯦꯕꯀꯣ ꯑꯥꯗ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯑꯗꯣ ꯃꯃꯥꯗꯤ ꯌꯥꯝꯅ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯁꯨ ꯄꯥꯝꯖꯩꯌꯦꯕꯀꯣ ꯃꯥ ꯐꯖꯅ ꯊꯥꯗꯣꯏꯅꯤ ꯐꯥꯎꯕꯁꯨ ꯄꯪꯐꯥꯎꯗ ꯐꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯔꯛꯀꯤ ꯃꯤꯅꯒꯀꯣ ꯀꯩꯀꯩ ꯐꯥꯎꯔꯛꯀꯦ ꯍꯥꯏꯅ ꯌꯦꯡꯗꯒꯤꯒ ꯉꯥꯏꯅꯗꯅ ꯂꯩꯔꯝꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅꯒ ꯑꯣꯏ ꯐꯥꯎꯃꯟꯗꯅꯀꯣ ꯕꯥꯇꯤꯟ ꯀꯣꯟ ꯀꯔꯤ ꯀꯔꯥ ꯄꯪꯐꯥꯎꯗ ꯐꯥꯎꯕꯀꯣ ꯐꯥꯎꯔꯃꯤꯅ ꯕꯤꯠꯁꯨ ꯌꯥꯎꯔꯃꯤꯅ ꯃꯃꯥꯁꯨ ꯄꯪꯊꯥꯗ ꯊꯥꯕꯤꯗꯣꯏꯅꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯔꯛꯏ ꯃꯇꯝꯗꯀꯣ ꯑꯃꯨꯛ ꯍꯜꯂꯛꯎ ꯀꯥꯏꯁꯦ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯃꯃꯥꯏ ꯃꯊꯣꯟꯁꯤꯒ ꯏꯟꯅꯔꯒ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯅ ꯃꯃꯥ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯁꯦ ꯑꯩꯁꯦ ꯌꯥꯝ ꯏꯟꯅꯒꯜꯂꯦ ꯑꯩꯅ ꯑꯇꯣꯝꯕꯤꯒ ꯑꯣꯏꯕꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯅꯞꯆꯩꯌꯦꯕꯀꯣ ꯃꯌꯥꯝꯁꯤꯗ ꯑꯉꯥꯡꯒꯤ ꯁꯅꯥꯄꯣꯠ ꯈꯔ ꯌꯣꯜꯂꯦ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯀ꯭ꯂꯤꯞꯁꯤꯁꯨ ꯑꯩꯈꯣꯏ ꯃꯆꯥꯗꯤ ꯁꯝꯗꯣ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯃꯅꯦꯅ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯉꯝꯕ ꯑꯗꯣ ꯑꯩꯅꯁꯨ ꯂꯧꯔꯨꯔꯅꯨ ꯑꯁꯤꯗꯤ ꯐꯥꯕ ꯌꯥꯔꯣꯏꯅ ꯂꯧꯗ꯭ꯔꯦ ꯑꯗꯣ ꯃꯆꯥꯁꯨ ꯏꯁꯩ ꯇꯥꯔꯒ ꯑꯁꯤꯗ ꯇꯥꯟ ꯊꯥꯗꯒꯤ ꯀꯟꯅ ꯇꯧꯔꯒ ꯂꯩꯔꯤꯃꯤ ꯉꯛꯀꯁꯦ ꯍꯥꯏꯗꯅ ꯏꯁꯩ ꯇꯥꯕꯗ ꯌꯥꯝ ꯉꯥꯎꯖꯩ ꯑꯦꯛꯁꯄ꯭ꯔꯦꯁꯟꯒ ꯀꯣꯟꯅꯅ ꯃꯥ ꯖꯒꯣꯏ ꯁꯥꯔꯛꯇꯣꯏꯅꯤ ꯄꯤꯁꯨꯝꯒꯁꯦ ꯁꯨꯛꯇꯣꯛꯑꯒꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯟꯅꯕꯗꯤ ꯇꯧꯔꯅꯤ ꯑꯗꯣ ꯃꯄꯥꯁꯨ ꯂꯥꯛꯑꯕ ꯀꯧꯕꯅꯤꯅ ꯂꯣꯇ꯭ꯔꯤ ꯃꯐꯝ ꯆꯪꯈꯤꯕꯗꯒꯤ ꯊꯣꯔꯛꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯁꯤꯗ ꯂꯦꯞꯄ ꯐꯣꯇꯣ ꯀꯥꯞꯄꯒ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯑꯒ ꯕꯕꯥ ꯃꯃꯥꯒꯅ ꯑꯃꯨꯛ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯑꯦꯕꯀꯣ ꯒꯥꯔꯤ ꯑꯆꯧꯕꯗꯨꯒ ꯆꯤꯜꯂꯅꯤ ꯍꯥꯏꯅꯀꯣ ꯑꯗꯣ ꯕꯕꯥ ꯍꯣꯏ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯄꯨꯟꯅ ꯂꯣꯇ꯭ꯔꯤ ꯊꯥꯃꯤꯟꯅꯕꯗ ꯐꯥꯎꯔꯛꯑꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯤꯛꯂꯤꯒꯤ ꯒ꯭ꯂꯥꯁꯁꯦ ꯑꯣꯏꯅ ꯈꯜꯂꯦꯕꯀꯣ ꯄ꯭ꯂꯥꯁꯇꯤꯛꯒꯨꯝꯕꯗꯤ ꯂꯧꯅꯤꯡꯗꯕꯅꯤ나 ꯑꯁꯤꯒꯨꯝꯕꯁꯦ ꯑꯣꯏꯅ ꯂꯧꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯁꯤꯒꯤ ꯇꯤꯐꯤꯟ ꯑꯅꯤ ꯄꯥꯟꯕꯁꯦ ꯁꯥꯟꯇꯕꯤ ꯁ꯭ꯀꯨꯜꯗꯁꯨ ꯇꯤꯐꯤꯟ ꯄꯨꯕꯅꯤꯅ ꯑꯁꯤꯁꯨ ꯀꯥꯟꯅꯔꯅꯤ ꯍꯥꯏꯅ ꯑꯁꯤꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯍꯨꯝꯁꯨꯕꯗꯅ ꯑꯁꯤꯁꯦ ꯐꯥꯎꯔꯁꯤꯅ ꯃꯐꯝ ꯑꯃꯗ ꯊꯥꯔꯨꯕꯗꯅꯤ ꯑꯁꯤꯒꯤ ꯀꯞꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦꯕꯀꯣ